National People's Party na BJP ki chungsinaba laingak saugatluba tokluraba matung amuk saugatlagani haina NPP ki President amadi Meghalaya ki Chief Minister Conrad K. Sangmana phongdokre. Conrad K. Sangmana makha tana phongdoklambada BJP ki National President JP Nadal amadi Union Home Minister Amit Shah anina NPP ki leiriba chayetnaba amadi muknava sing yengsilagani haina thajaba pirakpadagi BJP da muk saugatnaba warep lawrakhibani. Adubu hojik leiriba chungsinaba laingak asigi portfolio dadi ahongba khara laklagani phongdoklamki. Hojik Manipurda community transmission leitri leihandanaba hotnabada Dr. Amadi laingak khaktana ngamloi miyamgi oiba apunma thodang ama mathau tai. Quarantine center leiriba miyoisingna quarantine center gi chana kanglon ngang chalabadi laichat asi thengnabada awaba oiroi haina Directorate of Health Services ki Additional Director Dr. K. A. Sasi Kumar Mangangna phongdokre. All Manipur Ayush Doctors Association Amadana Allopathy Doctor Amadi Ayush Doctor Anigi Marakta Laingakna Manadaba Meeting Gengliba Asi Toknaba Kayarak Hana Laingakta Hairabasu Wa Oina Tadabadagi Ngashidagi Hauduna Ayush Doctor Amadi Pharmacist Kayana Saruk Yaduna Kaishampat Lemazam Laikai Community Holder Siswak Strike Chathagre. Kakching District ki Lomi Singi Yengbiraga Kakching Sub Division amadi Waikong Sub Division da mafam chanaba yengbiraga urea har stock tawiduna Lomi Singda fanganbiu haina Segmaijing GP Level Multipurpose Cooperative Society ki President Konthaujam Manihana Laingak amadi Agriculture Department ki pungling chingsilakle. Chahi asi ki oina Board of Secondary Education Manipur na lauba class 10 gi examination da khangabo kendra gi makok mathang tarakhraba mahairoi singbu pukning thogatuna taram na okpagi thoram amang asi BJP Manipur State ki hana ki Vice President TA Zadumani gi meeting makada BJP khangabok mandal na senduna khangabok mayai laikai multipurpose hall da pangthokre. More College ki Principal Dr. S.L. Lunjapau Baifeina Luchingduna College asiki staff singaloina na COVID-19 ga mari leina na front line da mathau tawriba Technopol District Headquarter da leiba tongan ba government ki department singda College asina puthok saba hand sanitizer hand gloves amadi face mask yauna polam kaya mateng pangkre.